Lakliba nimit nini humni asida Assam, Meghalaya, Nagaland, Manipur, Mizoram, Tripura, Tamil Nadu, Puducherry amasung Lakshadweep ki mafam kayada Nong Churaba yai haina India Meteorological Department na kanghalakli. Arunachal Pradesh ki mafam kayada lakliba nimit mari ni asida pungda kilometer kuntra dagi nifu fawbagi changda nungsit sitkani. Amasung mafam kayada akhak arawgar loinana Nong Churaba yai hairi. Pau asigi matung inna Kerala Mahi Andhra Pradesh ki Samudra Kongbal Yanan Yaralsima amasung Karnataka gi kha thangba manung hanjinba mafam singda lakliba nimit nini asida akhak araw yauna akanba nungsit sitlaba yai hairi. Marak asida awang nongchuk Bharat ki lakliba nimit mari ni asida sabagi chang Celsius degree 3 dagi 5 fawba hengalaba yai. Aduga laibak asigi mayai thangba state sing amasung Maharashtra da lakliba nimit 5 ni asida sabagi chang Celsius degree 2 dagi 3 fawba hengalaba yai hairi.